good morning. Ayuki pung tarok tare. Jong sise akhoi siga akhoi kem manungda leiba. Kem manungda akhoi leiba ka siga UP da akhoi mete mayam pulaga akhoi Cheiraoba gi program ama pangthokke tawre do Cheiraoba program duga akhoi mayam punna enjoy tawre. Program siga kai no mayam ko games khara su adugaidi kai no planning khara tawjari. ꯑꯩꯅ ꯇꯣꯉꯥꯟꯅ ꯏꯉꯥꯡ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯅꯀꯣ ꯒꯤꯐꯠ ꯑꯃꯃꯝ ꯒꯤꯐꯠ ꯃꯆꯥ ꯑꯃꯃꯝꯒ ꯑꯩꯅ ꯄꯨꯊꯣꯛꯆꯅꯤꯡꯕꯗꯣ ꯑꯩ ꯒꯤꯐꯠꯇꯣ ꯂꯩꯔꯨꯔꯦ ꯑꯗꯣ ꯒꯤꯐꯠꯇꯣ ꯁꯨꯃꯥꯏꯅ ꯄꯦꯛꯀꯤꯡ ꯇꯧꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯦꯛꯀꯤꯡ ꯇꯧꯕꯤꯔꯦ ꯑꯗꯣ ꯇꯣꯇꯦꯜ 18 ꯔꯣꯝ ꯑꯉꯥꯡꯅꯦ ꯍꯥꯏꯀꯣ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯃꯆꯥ ꯑꯃ ꯒꯤꯐꯠ ꯃꯆꯥ ꯑꯃ ꯃꯣꯏꯁꯨ ꯍꯔꯥꯎꯅꯕ ꯍꯥꯏꯅ ꯒꯤꯐꯠꯇꯣ ꯇꯧꯖꯔꯦ ꯁꯤꯡꯁꯦ ꯂꯣꯏꯅ ꯄꯦꯛꯀꯤꯡ ꯇꯧꯅ ꯊꯝꯃꯦ ꯍꯌꯦꯡꯒꯤ ꯔꯦꯗꯤ ꯑꯣꯏꯅ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯐꯅꯦꯛ ꯀꯌꯥꯁꯨ ꯌꯥꯎꯔꯛꯇꯕꯁꯦ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯆꯠꯅꯔꯝꯕꯅꯤ ꯃꯣꯒꯥꯒꯤ ꯁꯦꯝꯃ ꯄꯨꯊꯣꯛ ꯊꯝꯃꯦ ꯑꯗꯨꯒ ꯁꯦꯝꯃꯁꯨ ꯁꯨꯠ ꯑꯃꯁꯨ ꯂꯩꯔꯦ ꯁꯨꯠ ꯁꯦꯝꯃꯁꯨ ꯂꯩꯔꯦ ꯑꯗꯨ ꯌꯦꯡꯉꯤ ꯀꯔꯝꯕꯅ ꯐꯖꯒꯗꯕ ꯍꯥꯏꯅ ꯑꯃ ꯍꯦꯛ ꯁꯦꯠꯂꯒꯦ ꯁꯤꯗꯤ ꯇꯥꯏꯗ꯭ꯔꯤꯑꯕꯀꯣ ꯐꯅꯦꯛꯁꯦ ꯑꯗꯣ ꯐꯅꯦꯛꯁꯤꯁꯨ ꯈꯤꯇꯪ ꯇꯥꯏꯁꯜꯂꯅꯤ ꯑꯩꯒꯤ ꯑꯗꯨꯅ ꯉꯟꯇꯥꯅ ꯍꯧꯒꯠꯆꯔꯕꯀꯣ ꯉꯁꯤꯁꯦ ꯉꯁꯤ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕꯒꯤꯀꯣ ꯆꯩꯔꯥꯎꯕ ꯆꯠꯄꯒꯤ ꯔꯦꯗꯤ ꯑꯣꯏꯔꯦ ꯁꯨꯃꯥꯏꯅ ꯁꯦꯝ ꯃꯆꯨꯒꯤ ꯁꯦꯠꯁꯦ ꯑꯣꯏꯅ ꯁꯦꯠꯆꯔꯦ ꯑꯗꯣ ꯕ꯭ꯂꯥꯎꯁ ꯑꯉꯧꯕ ꯂꯩꯇꯕꯅꯤꯅ ꯑꯃꯨꯕ ꯑꯣꯏꯅ ꯁꯦꯠꯂꯦ ꯃꯌꯥꯝ ꯆꯩꯔꯥꯎꯕꯒꯤ ꯇꯃꯛꯀꯩ ꯔꯦꯗꯤ ꯑꯣꯏꯖꯔꯦ ꯑꯗꯣ ꯃꯌꯥꯝꯕꯨ ꯍꯦꯄꯤ sajibu Cheiraoba, happy new year and happy bihu to all my YouTube friends. ꯌꯥꯝ ꯍꯔꯥꯎꯋꯦ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯍꯔꯥꯎꯋꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯔꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯆꯪꯉꯒ ꯁꯤꯒ ꯑꯣꯏꯔꯦ ꯍꯣꯜꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯍꯣꯜꯁꯤꯗ ꯑꯩꯈꯣꯏ ꯊꯨꯡꯉꯦꯀꯣ ꯑꯗꯣ ꯆꯪꯉꯒ ꯁꯨꯃꯥꯏꯅꯅꯤꯀꯣ ꯄꯥꯔꯇꯤ ꯍꯣꯜꯁꯦ ꯁꯤꯒ ꯃꯃꯥꯡꯗ ꯀꯤꯠꯆꯟꯗ ꯚꯥꯏ ꯇꯥꯃꯣ ꯍꯣꯏ ꯀꯟꯅ ꯊꯕꯛ ꯀꯟꯖꯔꯤ ꯃꯣꯏꯀꯣ ꯑꯗꯨꯒꯩꯗꯤ ꯍꯣꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯍꯣꯜꯁꯦ ꯌꯥꯝ ꯐꯖꯩ ꯄꯤꯛꯇꯛꯅ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯇꯧꯐꯝꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗꯣꯔꯦ ꯑꯗꯨꯒꯤ ꯄꯣꯁꯇꯔ ꯐꯖꯕ ꯑꯃꯅꯁꯨ ꯑꯃ ꯊꯦꯠꯄꯤꯔꯝꯃꯦ ꯋꯥꯎ ꯐꯖꯕꯅ ꯂꯣꯏꯔꯦ ꯅꯨꯡꯉꯥꯏꯗꯣꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯤ ꯉꯥꯏꯅꯔꯤ ꯑꯗꯨꯒꯩ ꯚꯥꯏ ꯇꯥꯃꯣ ꯍꯣꯏꯁꯤꯒ ꯑꯦꯛꯗꯝ ꯖꯣꯁꯀ ꯂꯣꯏꯅꯅꯀꯣ ꯀꯩꯅꯣ ꯃꯌꯥꯝ ꯊꯣꯡꯗꯈꯔꯦ ꯗꯤꯁ ꯑꯗꯨꯒꯩꯗꯤ ꯏꯕꯥꯏ ꯇꯥꯃꯣ ꯍꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯥꯝꯅ ꯑꯦꯐꯣꯔꯠꯀ ꯂꯣꯏꯅꯅꯀꯣ ꯂꯣꯏꯅ ꯊꯕꯛ ꯊꯧꯔꯝꯁꯦ ꯃꯣꯏꯅ ꯀꯝꯄ꯭ꯂꯤꯠ ꯇꯧꯕꯤꯔꯝꯃꯦ ꯌꯥꯝꯅ ꯑꯦꯐꯣꯔꯠꯀ ꯂꯣꯏꯅꯅ ꯅꯨꯡꯁꯤꯅ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯤꯔꯝꯗꯝ ꯑꯩꯈꯣꯏ ꯂꯝꯗꯩ ꯃꯄꯥꯟꯗ ꯂꯩꯔꯕꯅꯤꯅꯀꯣ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏꯅ ꯇꯥꯏꯝꯁꯦ ꯁ꯭ꯄꯦꯟ ꯇꯧꯔꯤ ꯁꯪꯕ ꯃꯇꯝꯗ ꯁꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯌꯦꯡꯕꯤꯌꯨ यही तो असली चीज है यही तो असली चीज है ꯁꯣ ꯃꯌꯥꯝ ꯆꯥꯛ ꯍꯩꯖꯥꯡ ꯂꯣꯏꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯊꯦꯜꯁꯨ ꯌꯥꯝꯅ ꯌꯥꯝꯃꯤ ꯌꯥꯝꯅ ꯍꯥꯎꯗꯣꯔꯦꯀꯣ ꯆꯥꯒꯗꯕꯇ ꯉꯥꯏꯔꯦ ꯁꯣ ꯃꯌꯥꯝ ꯑꯩꯗꯤ ꯇꯤꯟ ꯇꯥꯕꯅ ꯂꯣꯏꯔꯦ ꯌꯥꯝꯅ ꯍꯥꯎꯗꯣꯔꯦ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯤꯡꯁꯦ ꯁꯦꯅꯥ ꯀꯔꯤ ꯎꯇꯤ ꯁꯤ ꯆꯥꯛ ꯂꯩꯔꯦ ꯑꯗꯁꯨ ꯎꯇꯤ ꯌꯥꯎꯔꯦ ꯎꯇꯤ ꯌꯥꯝꯃꯤ ꯉꯁꯤ ꯁꯤꯅ ꯉꯥ ꯑꯇꯣꯏꯕ ꯁ꯭ꯄꯦꯁꯦꯜ ꯁꯤꯡꯖꯨ 와우. ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯅ ꯁꯨꯝ ꯆꯥꯎꯕ ꯆꯩꯔꯥꯎꯕꯗꯅ ꯃꯨꯗꯥ ꯐꯨꯔꯤꯠꯒ ꯄꯨꯊꯩꯑꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ 진짜 ꯁꯣ ꯃꯌꯥꯝ ꯆꯥꯅ ꯊꯛꯅꯕ ꯂꯣꯏꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯄꯥꯡꯊꯣꯛꯇꯩ ꯍꯣꯠꯅꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯒꯦꯝ ꯑꯃ ꯁꯥꯟꯅꯗꯣꯔꯤ ꯒꯦꯝꯁꯦ ꯃꯌꯥꯝ ꯀꯃꯟ ꯒꯦꯝ ꯑꯃ ꯑꯣꯏꯕꯀꯣ ꯇꯝꯕꯣꯂꯥ ꯌꯥꯝꯅ ꯑꯦꯅꯔꯖꯦꯇꯤꯛ ꯑꯣꯏꯕ ꯒꯦꯝꯅꯤ ꯁꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯝꯕꯣꯂꯥ ꯍꯧꯗꯣꯔꯦ ꯏꯕꯥꯎꯅ ꯑꯦꯅꯥꯎꯟꯁꯃꯦꯟ ꯇꯧꯔꯦ ꯑꯗꯣ ꯅꯨꯡꯉꯥꯏꯗꯣꯔꯦ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯁꯤꯀꯣ
ꯃꯌꯥꯝ ꯒꯦꯝꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯕꯤꯍꯥꯏꯟ ꯗ ꯁꯤꯟ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅꯀꯣ ꯏꯆꯦꯁꯤꯡꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯀꯌꯥꯁꯨ ꯁꯛꯏ ꯌꯥꯝꯅ ꯅꯨꯡꯁꯤ ꯄꯨꯛꯅꯤꯡꯁꯦ so sweet iche love you all. So mayam sajibu Cheiraobada ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯏꯕꯥꯏꯁꯤꯡꯗ ꯑꯩꯈꯣꯏꯅ ꯈꯨꯗꯣꯜ ꯃꯆꯥ ꯑꯃ ꯇꯝꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯕꯁꯦ ꯑꯗꯣ ꯈꯨꯗꯣꯜꯁꯦ ꯑꯩꯈꯣꯏꯅ ꯄꯤꯅꯕ ꯇꯧꯔꯦ ꯑꯗꯨꯗꯩꯗꯤ ꯃꯊꯪꯗ ꯁꯖꯤꯕꯨꯁꯦ ꯋꯤꯇꯥꯎꯠ ꯊꯥꯕꯜ ꯆꯣꯡꯅ ꯀꯃꯥꯏ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅꯤꯗꯣ ꯊꯥꯕꯜ ꯆꯣꯡꯅꯕꯒꯤ ꯅꯦꯛꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯅ ꯊꯥꯕꯜ ꯆꯣꯡꯕ ꯑꯣꯏꯅꯀꯣ ꯍꯩꯕꯔꯥ ꯍꯩꯇꯕꯔꯥ ꯊꯥꯕꯜ ꯈꯛꯇꯪ ꯆꯣꯡꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯈꯨꯗꯣꯜꯁꯦ ꯇꯝꯖꯔꯦ ꯃꯌꯥꯝꯅ ꯏꯆꯟ ꯃꯌꯥꯝꯅ ꯇꯥꯃꯣ ꯏꯕꯥꯏꯁꯤꯡꯗ ꯁꯨ ꯃꯌꯥꯝꯗꯣ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝ
ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯁꯨꯃꯥꯏꯅ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯂꯥꯞꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯔꯤꯂꯦꯇꯤꯚ ꯐ꯭ꯔꯦꯟꯁ ꯄꯨꯝꯅꯃꯛꯄꯨ ꯍꯦꯄꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯋꯤ miss you all and happy bihu to all love you Assam friends love you ꯌꯧꯔꯦ ꯉꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ ꯉꯁꯤ ꯗꯦꯁꯦ ꯌꯥꯝꯅ ꯍꯦꯄꯤ ꯑꯣꯏꯔꯦ ꯍꯦꯄꯤ ꯑꯦꯟꯗꯤꯡ